Lona yadaba organization singgi Athingba singgi mathakta Leingak na muk thingzilakpana Meeyamdi Sor Honba Faoba Ngamdre haina MPCC ke President K Meghachandra na phongdokkhre ngasi BT rota leiba Congress bawanda India block ke maru oiba luchingba singna saruk yaduna pangthokhiba pawgi mifam aduda Meghachandra na makha taraduna iramdam asida tha 18 hena awaba kaya mayuknaduna leiriba sida Political party khuding magna punna phaminaraga wari sanasi hairubada matam piraktaba tabiraktrabani na mathang chayolda Delhi da chatuna national level da national leaders sing India block ke leaders sing punna khongjang jangsinaba sem sare hauze kham thengna wana ringai chairak asida Leingak school college institutions sing amuk thong lonsili India gi mafam khuding da matam kaktana school college thingjile haina order thoklakpa asi double engine Leingak na ahanba oigani Leingak asina tawroidaba kaya ama tawrakli covid matamda mi Sokna samnaba yadabagi school college thinglabasu hojik oiriba fibam asina thingdaba yadana thingkhrabasu matam kaktana thingjinba haibasidi laibak thibani haurakliba angang singi khara khanba phai ngaihak leitana school college thingba asina haurakliba angang singi asa manghanli makhoigi lambi onana chatkadawriba asidagi kanbiyu mamangda Mayamna irang asi loisinaba tangdu leitana leihanaba wafam kaya ama thamkhre wahai kaya ama haikre makhataba hainaba wahai leiraktre miyamgi kholau tabiyu miyamgi punsi amadi lanthum kanbiyu hauzik waringai cherak asida makhatana awaba nanghanbiranu loinana internet ke Athingba school college singe Athingba khudingmak lokthokpiyu haina Leingakta appeal tawrakhi Tahoidaba tabak mayamama Pithivida utriba tabak mayamama Manipur da nong sum henjalai adagi amukta government amana tauroidaba tabak si taukalai Pithivida Bharat ki mafam khudingmaktasu sarkarna government ki institution school college adagi semi government even the private school yauna matam kaktana thingjalle haibase sarkarna order thokpase masidi Manipur da khakta tari masigi double engine government asidagi tari aduna masi tahoide Manipur gi satra singi icha singi isu singi horogli generation gi khara khanbiyo masi tawbino handokbiyo sarkar na masi initiate tawgadabani responsibility lawbigadabani adagi prime ministers kauna na ba chief minister maya na sinbigadabani Delhi da chakgadabani unabidu karigino 18 manbu asuk chawpirang thoga Honorable Chief Minister na Prime Minister Officer link na phamaga solution tawnanabagi photo amta thagatpa ngamtabasibo Amit Shah ga link na phaminaraga Manipur gi leaders mayam kauraga phaminaraga solution tawnaba honaba ngamdrisu kari hoba legi aduna aikhoi gi leibak kanse akhoi solution poraksi